얘나 혹시 학장다 그게 노는 거 있지사. 아이 학창 누가이더고 코안가 콩도 보미지가. 아잉 tumba 야브로. 아잉 tum바야데. 콩야 사이. 콩야 사이에. 아. 콩야 잉하간 tum바. 타박세 소험바 와브로 와다브로. 타박 홈바 와데버고. 아따이 그게 노 아이테. 아따이디 게임 레이테. 레이테버. 그 당가 떠지야데. 가만히 떠기 그 당가도 까이버. 주말에 당가 어. 아들에게는 야데버고. 아들 마티브당 하고 비로네. 이네. 어. 아유 또 야야. 아다 아함다 이네기 민가 라이프 감 함다 하비. 아왕라카이 모랑 브레나 아왕라카이 민나 코피. 코피. 아도 이네다 하나 농아이타버세 케케이네바. 아이 하나 누가이더고 그 당가 빼야더도. 그럼 당가 빼요니. 시기 그 당가 빼지 하나 야람데. ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯁꯤꯒꯤ ꯉꯛꯁꯝ ꯃꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯇꯤꯡꯈꯠꯂꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯐꯔꯦꯕꯀꯣ ꯐꯕꯕꯨꯗꯤ ꯍꯥꯟꯅ ꯍꯧꯒꯠꯄ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯝꯇ ꯍꯧꯒꯠꯄꯤꯌꯨ ꯌꯦꯡꯒꯦ ꯃꯇꯦꯛꯇ ꯄꯣꯁꯨ ꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯄꯁꯨ ꯉꯝꯃꯦ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯗ꯭ꯔꯦꯀꯣ ꯑꯃꯨꯛ ꯐꯝꯗꯕꯤꯔꯒ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯃꯨꯛꯀ ꯍꯧꯒꯠꯄꯤꯔꯣ ꯀꯩꯝ ꯇꯧꯗ꯭ꯔꯦꯕ ꯃꯣꯔꯥꯗ ꯐꯝꯗꯕꯤ ꯇꯧꯒꯦꯀꯣ ꯁꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯅꯤꯡꯒꯥꯡ ꯐꯝꯁꯤ ꯉꯝꯗꯦꯗꯅꯀꯣ ꯍꯧꯖꯤꯛꯇꯤ ꯁꯤ ꯈꯨꯠ ꯌꯥꯎꯗ꯭ꯔꯁꯨ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯒꯠꯄ ꯉꯝꯂꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯇꯩꯕ ꯈꯣꯠꯄ ꯉꯝꯃꯦ ꯋꯥꯏ ꯇꯩꯕ ꯏꯁꯤꯡꯕꯨ ꯉꯝꯃꯦ ꯍꯥꯟꯅ ꯏꯁꯤꯡꯕꯨꯗ ꯁꯤꯒꯤ ꯃꯔꯤꯁꯤ ꯌꯥꯝ ꯑꯩ ꯀꯨꯏꯔꯦꯕ ꯏꯁꯤꯡ ꯁꯣꯛꯄ ꯂꯩꯉꯣꯏ ꯍꯥꯞꯄꯦ ꯑꯩ ꯆꯨꯝꯕ꯭ꯔꯣ ꯍꯥꯞꯄꯦ ꯂꯩꯉꯣꯏ ꯕꯦꯁꯥꯟ ꯊꯥꯡꯒꯠ ꯉꯝꯃꯕ ꯉꯝꯃꯦ ꯑꯗ ꯏꯅꯦꯗꯅꯦ ꯁꯤ ꯍꯤꯗꯥꯛꯁꯤ ꯆꯥꯕꯗ ꯀꯥꯟꯅꯕ ꯁꯨꯝ ꯃꯌꯥꯝ ꯏꯅꯦꯗꯧꯅ ꯅꯥꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯏꯅꯦꯒꯨꯝꯕ ꯅꯥꯔꯒ ꯂꯩꯕ ꯃꯤꯗ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯅ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯁꯨꯝ ꯏꯅꯦꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯁꯤ ꯍꯤꯗꯥꯛꯁꯦ ꯆꯥꯕꯗ ꯀꯥꯟꯅꯕ꯭ꯔꯥ ꯀꯥꯟꯅꯗꯕ꯭ꯔꯥ ꯃꯤꯉꯣꯟꯗ ꯀꯩ ꯁꯨꯝ ꯍꯥꯏꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯑꯩꯅ ꯏꯁꯥꯗ ꯅꯥꯕꯅꯤꯅꯀꯣ ꯃꯣꯏ ꯑꯩꯗꯒꯨꯝ ꯅꯥꯔꯒꯅꯤ ꯈꯟꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯝ ꯑꯗꯣ ꯑꯩꯅꯁꯨ ꯍꯥꯏꯕꯗꯤ ꯍꯥꯏ ꯃꯣꯏ ꯆꯠꯄ ꯉꯝꯗꯕ ꯑꯅꯥꯕ ꯁꯨꯝ